Online Manipurgi numidangi pau miing tabiriba pumnamakpu thoilaishrumna khurumjari ahanbada maroiba pau. Indo-Myanmar border pillar 81 amadi 82 lonabada Kuki militantsingna kem SANNABA akanba thabak paikhale. Indo-Myanmar paringi fibam nongmagi fattaba hengalagli border paring asida Myanmar romdagi khulai paiba Kuki terrorist kaya haijilaktuna leiba hore makha tanasu border lansilaktuna more border town da changsinnaba hotnari hairi. Pause asina phangba paugi source amagi matung innadi hauze Indo-Myanmar border paringi border 81 amasung 82 anigi marakta leiba mafam amada Kuki militantsinggi kem ama SANNABagi damak thabak paikhatpa hore. Hariba mafam asida Kuki militant kaya thomjilaktuna kem sabagi thabak asi horakpani. Pau ase border paring da leiriba Central Security Force ki kangbusing khanglabasu karigumba thabak amata paikhatana leibagum tauri hari. Pau asina hai more border amadi akoiba mafam singda Kuki militantsing masing yamna thomjilaga hojik more da leiriba state force sing takthokhinaba lalong ama chatharakpa oigani Kuki militantsing na changsilagliba thabak asida more amadi akoiba da leiriba Kuki militantsing na su achoba mating pangbagi thabak chathari hairi. Mukha darakpada Nagagi ipa-ipu singna thamlamba lebak asida mitopna yumpham talakpa matamda Nagana tumina khak leithokloi ansam All Naga Student Association Manipur Ansam na hogiba August 18 da Kuki Chin Mejona Chingi district singda senkiba rally aduda hojik mai horiba state asida Naga homeland da political gi oiba choba singnaba amani Nagagi ipa-ipu singna thamlamba leiba asida mitopna yumpham talakpa matamda Nagana tumina khak leithokloi tamthiba irang olakpa yai haina lawi haina ansamna phongdoragli. Ngasi ansamna thadorokpa cherol amagi matung inna Kuki furup singna thadorokpa press statement amadi makhoigi memorandum singda singnaba amadi oidaba kaya isilaga puwari sagatuna Naga miyambu ikai bapiba amadi Nagagi puwari da singnaba toina thokli Chin Kuki Mejo singna makhoigi sasinnaba manglan ama fangnaba haijinba oidaba tawduna khudongchaba lawnaba hotnaribasi Naga singna khangi handaki Kuki gi August 18 gi rally aduda Kuki singna thamna pokpi area gi Naga luchingba singda utkiba thawong sing ansamna hakchina lawi adubu furup ani sigi marakta mungnaba pamdabadagi lemthokna leikhibani Kuki jo furup singi sinkiba global wide rally aduda kari maramgi Naga tribe oiriba Anal Aimol Chiru Lamkang Moyon Monsang amasung komna chingba tribe singi maming yausilibano Kuki singi thawong asi oidaba makhoigi geography amadi demography ama semgatnaba hotnaduna Kukiland ama Nagagi Lamda makhoigini hairaklibasina makhoi asi tasengna oidaba ngangba amadi aranba tauri haiba takle India lengangna pukchel sengna Manipurgi irang asi loisinaba hotnabiu loinana puwari da yumpham oiraga hak taliba asida ningthina yengsinbiu haina ansamna appeal tawrakli Manipur da leiriba lam amadi yellow furup singi asengba record ta yumpham oiriba puwari na sakhini ansamna Naga ki leiriba yumpham sing asida mitop kidamak setok naba pamde Nagagi ipa-ipu singna thamlamba leibak asida mitopna yumpham talakpa matamda Nagana tumina khak leithokloi tamthiba irang olakpa yai maram aduna India lengangna phibam asi khangna khong thangbiu haina chero asina palakli. Makha tarakpada Kuki militantsing na Manipurgi mafam kayada landarakre ngarang numidang Kuki militantsing na Manipurgi mafam kayada nongmai amadi bom kapsinduna akanba mawongda landarakre. Pauche asina phangba paugi matung inadi ngarang numidang pung 9 rom tabada Kaching district ki Sugunu amadi Tangjeng khunau mitai khul singda Kuki militantsing na Churchandpur district ki Lalolfai amadi S Songgel Kuki khulrom dagi nongmai amadi bom sing kapsilakhibani hairi Sugunu da leiriba khul ngakpa singna su handuna nongmai round kaya kapki hairi amaromda S Songgel dagi kablakpa oigani chingnaba bom ama Phawbikok khulda tasilaki laibak phabadagi bom adu pokhai hodre hairi nakal amaramda Imphal East district ki manung channa Kangpopi district ka tainana leiriba Khamelokta su Kuki militantsing na nongmai kapsilaktuna maitai khulda landarakre hairi mafam adugi khunja singdagi phangba paugi matung inadi Kuki militantsing na nongmai kapsilakpa aduda khunja sing kiduna mafam adudagi safagadaba mafam singda thaidoktuna chena ki hairi adum oinamak thodok sing aduda thoidokpa so apan yaukibadi paudi leiti hairi atarakpa update More border town da anova police barrack kaya sabada matamga chunaba mawongda sadabadagi police personnel sing penadre Kuki militant sing na dominate tawduna leibaga manariba more border town asida leiraba Manipur police team mapu oina commando sing na mafam asigi law and order miyam ki punsi amadi lanthum ngakpada hauji achoba thodang lawduna leiri adubu Manipur lenga ki makhada Manipur police housing corporation na more da posting tariba Police personnel singi leinanaba police barrack kaya nauna sabagi thabak chathabada mathak thangba saruk sing jingana kupana maram oiduna
पुलिस पर्सनल चंगदुना लेबदा अकीबा पोकनारे हाइरी नौना सारकलिबा पुलिस बेरेक्सिंग असि पकागी बिल्डिंग ओइना सारगा मथकी सरुकसु तिन्ना कुपगी महुता सात हाइदुना सागदबनी नौना सारिबा पुलिस बेरेक्सिंग असिगी मथक थंगबा सरुकसिंग जिंगना कुपा मरमना कुकी मिलिटेंटसिंग नोंमै अमदि बॉम्ब कापसिंदुना लंदारकपा मतमदा सेफ्टी ओइड्रे मसिन नौना सारिबा पुलिस बेरेक्सिंग असिदा पुलिस पर्सनल चंगदुना ड्यूटी तौबदा अकीबा फावरे हाइरी अमरोमदा नौना सारिबा पुलिस बेरेक अमममदा यामद्रबदा पुलिस पर्सनल तारगा मंगा ड्यूटी तादुना लेगदबनी नियमगी मतुंग इन्ना पुलिस बेरेक्सिंग साबदा पका ओइना यामना चेक्सिन्ना सागदबनी मथक थंगबा सरुकसु सात हैरगा लोइसिनगदबनी मदु ओइरबदी पुलिस बेरेक्सिंग अदुदा चंगदुना पुलिस पर्सनल सिंगना मथौ निंथिना तौबदा हेना साफगनी अदुगा पालिबा थोंग थोनांगना चिंगबसु मॉडर्न विंडो अमदी डोरना चिंगबा सेमगदबनी असिगिदमक्ता मरी लेनबा एक्सपर्ट की कांगबुना पुलिस हाउसिंग कॉर्पोरेशन तानरगा यामना चेक्सिना सेंबा साबगी थबक पाइखतकदबनी हौजिक सारिबा पुलिस की बेरेक्सिंग असिदी थाइनगी मओंगदा यामना मॉडर्न टेक्नोलॉजी ओइदबा मओंगदा इचम चमना साबा मरमना कुकी टेररिस्टसिंगना अफबा मखलगी बॉम्बना चिंगबा कापसिंदुना अटैक तौरकपदा इराई लाइना थुगाइबा ngамगनी मरम अदुना हिरम असिगी मतांगदा मणिपुर लेंगाकी मरी लेनबा ऑथोरिटी की अथुबा मियेंग चंगदुना पुलिस बेरेक्सिंग असि निंगथिना मतमगा चुन्नाना साबगी थबक पाइखत पीबा चुंगनी हाइनसु प्रजा सेक्शन कयादगी फोंगदोकनारकली अमरोमदा इंडो म्यांमार बॉर्डर परिंगी सरुक ओइरिबा क्वाथा खुलदसु मतमगा चुन्नाबा पका पुलिस बेरेक कया सादुना मणिपुर राइफल्स अमसुंग IRB ना चिंगबा थमदुना निंगथिना ngak सेनबगी थबक पाइखतनबा मणिपुर लेंगांगना होनाफम थोई बोर्डिंग परिंग ओइरिबा क्वाथा खुल असिसु कुकी मिलिटेंटसिंगना चंगसिनदुना खुदुम चनसिनबा यामना कन थौरांगलिबा मिटै खुल अमनि मरम अदुना थुबा मतमदा क्वाथा खुलगी मफमसिंगदा MR अमदि IRB थमनबा मतमगा चुनबा पुलिस बेरेक्सिंग सादुना ngak सेनबगी थबक थिनथबा तौदुना लौखतनबा लेंगांगना होनाफम थोकले हाइरी।